Nungshirwaisina mayam puno po mongol natan welcome to jari YouTube channel lebesina mayam pusu mongol khuram jari sina mayam mongol natan channel sibu ono waisina kana gumna yeng biram taragadi like share subscribe to biram mo habam sima thamjage sina mayam ado ngasi su ai blog ma pudon laksage sina mayam ngasi se jamna nungsiba ko thamoida jamna nungai phawba hek urubada thamoy yam nungsiba ko habati aina asi hajari basi karino asum habda mayam sinau handak mayamna khangbirabduni jiri da ko khogi manipur jiri wam district da ikhang khangowdana irang horokpadagi kuki ga maitei ga tariba landa si matang da ko koto kaya maitei yummai thadana awana tarba sinau mayam ama hoji jiri bam lili kem da leire ko ahal oraba ahansing ade ahal oraba imai ben mayama ubada jamna nungai taba jamna thamoi sokpa ko ubada jam nungai te ado china handa jiribam kem da leriba awana tarba mayam sibu mayamna mateng taunari dona china mayam aduna leriba siusu kayana organization kayana hoji jamna mateng pangnari ko jiri sida aji lili kem da leriba lona na khoi kasar ai nahan su haje kare khoi kasar Lakhipur Chatusamanung channel leriba akhoi Bhati Chandrapur haibaje mapan na konba lamdam asigi khoi khungam mapan kanba luk haidana leriba akhoi khungam mapan pulaga su akhoi nahan president secretary mayam chatlaga akhoi su angama mateng tawjarure chinau mayam loina na Tripura dagi su kyam wana chinau mayam na Tripura dagi gari train da lae haraga khutang gari da lae haraga makhoi su jiri kem da leriba isinau mayam gi ima indon ipai pan waraba matam sida moina anganga macheng chak se na chingaba kambal na chingaba mayam mateng tawbiba ujare masi ubada isinau mayam jamna thamoi nungsi ko jamna thamoi da nungsiba nungai taba kaya si urubada jaman nungai taba phawi loina ngasi asi hek aina ujarubada isinau mayam ko thamoi siga jamna nungsiba ma pharokpa amasung thamoi da thuk lauba ngasi akhogi jiribam da leiriba ko maitei isinau mayamga tinadana chana da thakmina leiminariba ko akhogi chingmi tamni se amatani haiba se khalle haraga chingmi da leiriba akhogi rongmai ko rongmai gi isinau mayamna ko imai ben mayamna haudana mi akhogi minitrak machamda cheng bosta alu bosta hawai mai hinjang napi na chingba mayam ama puraktana ngasi akhogi jiribam da tariba awaba kana sida lili kem da lakpire haraga ngasi rongmai gi iche ichan ima singna gaida poche pore haraga mating tawbasi ubada isinau mayam thamoi sia damna nungsi aduna miyoiba haibasi isinau ijati mijati haiba leite miyoiba amana kanagumna dasa taraba awaba tarabadi ko mase akoina mating tobam thoi mating pangbada ijati mijati khaiba jati isinau mayam ngasi aina he ujarubada mayam isinau su uramani ko channel da news da ngasi rongmai gi ima indon mayam asina hauraktan harun kaya hauraktan minitrang macha duga pochei mayam pure haiga ngasi lili kem da leriba moina kari hari ngasi khanguduna kuthongnarakpadagi awa ta matam sida akhoi chingmi akhoi lae haraga ngasi gi isinau mayam awa ta ba se akhoi khamangam dadana akhoina angamba khara mating tobo lakchabani haidana sinaram se masi kaya ta thamoi nungsigrabano isinau mayam urubada mite pirang ta da bajate sintha ningai leite sintha da bangamoy aduki matik nungsiba se sinau mayam ko asini miyoba haibasi dosa ta haidaba leite ko kasada su dosa ta haidaba leite Tripura da dosa ta haidaba leite miyobagi dasa sina la abadi maram maduna mi amana awaba tarbadi loina mating tobam thoi ngasi gi mi gi waraba matam amada aina haide cheng kilomtang oirabasu ising batalamtang oirabasu hawai charamtang oirabasu mateng toru bhaise mayam asigi mamal se jamna chaure haijaning ko sinau mayam aduna aina haijaning badi hauji mafam khuding maktagi laktana hoje jiri da tariba
awaba matam masida game lilik game kaya wa leiri chinaw myam tumpham chapham mafam naitaba ising maising na wariba madagiri kahun khanba kaya khandaba kaya masiga yumda leinga didi chara nam helebasu mikum tang orubasu phamungda palangda hatang santida pothaba phangi ko nungai nang hatang ima icha ipa icha itu cha phamnang hatang pothaba phangi hojikti yengoi chinaw mayam lilik game leiri se jam awaba phibam ko am haninga leitraba nungai pham leitraba mina mateng tori hai su nungai pham leitre karigino haibada ai yum haiba yumdo mai thadokraba tangui onkraba maman changaba che chang madagi sana lupa su jawrum gani jawrum na ju thajai ngasagi thawai hingnabagi tamakta langmaina koisalabani kanana sana lupa mi horu gani ko thawai hingbai tamge chelakpani aduna aina chinaw myam hojik all kasar da leiriba samda leiba meitei chinaw myam purmana hojik siusu kayana igana san kayana ko madagadi maira paibi imai bin kayana hojik jiribam na chatle ga lilip kem na mateng toribasu ubda mayam jamna thamoi nungsi adon loina na atei kana gumba ko mateng togodaba chinaw mayam su leirang hine thajai aduna awaba taba haibasi sina amuk mateng toraga loiba nate adubu akoi su hojik akoi leiriba khungang mapan singsina su nan haibirami jilili kemda leiriba mathangda karigumba awat apa kaya khara lakpa taragasu akoi ngamnaba honajage angam mateng su tokjage haitana akhoi khungang mapan kanma lukki president na wail thambirami adulona lona ngasi iramdam leibiriba kasar asam haiba mafam mata maitei da leiba makta hadi handaki giri de tariba awa ana nangaba kem da lebe chinaw myam singsibu siusu kayana organization kayana atei su angam khara mateng pamgi kho pangbi si pamina si haibo phami thamjage aroi boina na haijening badi ngasi akhogi manipur sarkar manipurgi CM pham pumriba oja pabung biren su aina lonana khudju to haijari pabung biren haiki soidana ai masigi kaino se solution soidan purakani hayo pham se jari makhai khara jangna solution pubiu loina aina wafam tanga thamjage ngarang akhogi tripura gi sinaw kayano ge sin kayana su wafam thambiki hoji akhoina arunachal re silchar de na chaliba akhogi jiribam rail chaliba se awre agotola de na jiri chaliba train masi asi jaragati irang thoropodagi ban tawkhre jaragati mase jiri bhau jauragati hadi isnaw maitei isnaw mayamna lakpada mating toba chapada kitang khudong chagadra haibase aina khanjai jaragadi masisu koi pabung birena masigi lambi je simbiu jaragadi chatriba lambi lasi chatpa janabi damakta central ga tanare haraga train lambi sisu thabi naba simbiu aduga handak laiba tripura gi sinaw sina kaya tawana agartal tripura dagi badarpur dagi mathang ghat si gari se lai harga jiribam haiba steto jawre harga mona mating to biramase tripura gi sinaw myam pusoina haninga ge thagachari loina na ngasi manipur tariba ta sa se khoi gi kai haitare jari makhai thumnan jangna shanti da pubira u haiba phamse ai manipur sarkar phamda ina nonukchari loina na ngasi manipur jiri da tariba awana to sataraba isinaw myam pusu organization kayana matung da su haji awat apa kaya se mateng lakhini haiba se asa thamjei akusu anga ngamba mateng tawjarakani haiba phame thamjage aduna ngasi mani akogi jiri da tariba awana ba se ipuro pakhangmana soingam jawdana lili kemda leibase ana yek jawdaba punam jawdaba haina ipa ibungona konbidana thawjambibu oisunu ko loina ngasi giti aina ngasi isinaw lili kemda leiba awana tarba sinaw myam puram pu na da bajektaba awana thokdaba haidana jarim kai thunna jangna isa yumda halaknaba halakpa ngamnabagi yumda changba ngamnabagi dama ipa ibungona thawjambibu oisunu haiba phamje thamjeraga aigi video si aswada solution jarage sinaw myam